Wari sapuna pumnamakpu taramna oksabaga loinana lobirasi Amit Kumar Huidrombagi The Bus Stand wari asigi mapal suba tangka samasna kaya chanadaba miyamna kaya yadaba thabak amagi matawni thajana tawribase kanana bahungnaba thabak oini leisabina pakhangi yumda laktuna leisinba haibase madu tawngambi amani haiduna soidan hainagani amadi mabu obada matin sittaba kanabu yauroidagi adubo sumdring khanba sumdring chachaba thajagi mafamdadi karimta akiba haibadu poktaba makai mafam asi yaurakibani mi ukrabadi fajararoi haiduna imungda pusinduna makhoi imung manung wari punna khanari migi machana makhongna thongna laklabasibu khanduna mama adudi amaromda harauri maramdi macha gyan tadaba ngausinaba asi nupi thijelabadi gyan lakpa yai haina khanaribani adubu loyanadi kari khaliba mayum sede hek leihanba haibadu supamda mayum yona chatkhro hainasu hek chatlan kiba sungamda maning mamang chingba haibadu oire adum oinamak kupna khanaraba matungda yumsida adum leinanaba khanaraki adubo samaski chatnabigi matung ina ahallaman tawduna yumbal lambida khongdanaba sillasi haribasu loyana yadi kaina thangda migi macha hundokubadi yadabanina mahaki leifam oina makhogi yumdagi thongal ama ani chataga leiba ahal amagi yumda thamle matang asida loyadi amuksu sawning phawi masa phawa maromdom lepsaba ngamdringai sida mahaki manakta hekta laksilakba habisi mahaki apambagi mayukta oire maduna maram oiraga hanadagi hena ningthi nungaina tawbiba oidre adubo thajadi lepkhraba kawbanina honglaroi khana loyagi minok ngaiduna adumak leiri somdadi hendelmen adu loyan tharamba message adudagi ahing tumpham amada khangdre ayum thadoktuna chatlasira faw khali adubo anjali ni hariba number adu kanano khangdoktaba yade haiduna mahaksu number adugi likhun thiba horakre anamba matamda mahakna number aduda call tawsili adubo loyana di paikhate loyagi su pandam abagi makhada tawbu oibanina mirot adumak oiduna tawri adubo nongmadi loya handleman adu thawoina khangdokki haiduna college satpa saduna bus adubu ngaiki bus adu tonglaba matungda bus manungdagi lona phone adu handleman adu tawsili handleman adu phone call adu ubada tawfam khangdre bus manung oibanina hek paikhat pasu nungaita nahan khaidi mahakna number aduda call adum tawsinbada sukpai pairaktaba adu ngasidi loyana uina tawsinba asidadi makok adu ngaure phone adu okhatpa yadrabanina kakthalaga message oina thajili call di ai horen torke ai thabak chali mahaki message aduda loyadi mahakpu munna yengduna senari tanja asida amuk bus manung aduda tongko passenger singi marakta anjali kauba amasu amuk yaurami madusu leisabi oigani makhoi masel mahaki maming panaduna wari sanarpa aduda handleman adu mamit mana chap jungba makai napi aduna phamliba jaga adu tamna yengduna lai amarom daloyasu tunglomdagi uriba napi adu kanano haiduna haukutuna yengi adubo mi atopa anjali oibana makhoi animak amuk hek mi chanarai matam aduda handleman adugi mamita aran thabak tawrurbagi mami adu loyana irai line ore madu ubada loya nokphet tawi adubo handleman adudi mamai aduda humang marik marik chenthari asumna college adusu thengna amu halai aduga waiting set aduda famduna loya karigumba khara khangnanaba athengba matam adu fawba ngairi matam adu numidang ore mi ichik chigle gari su lanna chali adubo loya waiting set aduda famduna adumak leiri wakal asum mawon khalingai miyai oirap torba nupi amakhak mamai adu phina yesinduna mafam adu changlai amamba marak aduda gari gi mangal amuk lakpa aduda soli changluk nupi adu hek yengbada hangoiba amadi phawi mamai adusu laimaida adum non thaduna changai aduga mahaki nakal khara lapthokna phamthari matam aduda loyana khali madudi nung su taba nataba aduga amamba marak asida matomta kaidobagi mafam asida changlak libano haina hena chingnar padagi loyana asumna nupi adubu kawi ine haigadra
इथोम साइगद्रा कना ngairibnu mafamsida nupi adu kari sukhumlakte tumina adumak phamdun lei mahakna kauribasi tadra male haiduna khara kanna amuk kawi kana ngairinu sombo handakti amam marak asida mamai adu mangonda leislai haibadi khangi adubo ubadi ubanati ngaihak munna yenglamlaga gari amagi maingalda haifet masak adu uri mamit khaktamak phatlaga famliba nupi adusu sakpham adu Anjali su yamna malakpa aduda loya phuk hogani aduga tapna sangsin ge tawi adubo lambi de lakpa mi khargi makol tarakpada amuk su hek on thuk tu yengoi on silakpa matam adudadi ngasai phamdu lehobo nupi adu amuk leiramdre masa matom ta khalakle handakti tawriba si mitrang natre mangonda tasengna akiba polakpani haina masi khandur leiringai ngasai lakhiba mi adu machan aduga mama aduga orami mama aduna torchlight kapsilaklaga asumna hari is ibungo nangdi du kedoriba college sekene sakhaga hoi suairakte mai suairakte phone phangi paikhalakte asi harap matamda loya phone adu lokthuk tunu yengbada miss call kaya marum leirami mahakna call kaya lakpa si tahowdriba sisu silent thambana oramle madugi manungda machan nupigi miss call thajiga miss call amadi handleman adugi miss call kaya amalerami asumna makoi mafam adudagi yum tamna tholakle adubo loyadi waiting set aduda halla hallaga yengdur lai bahakna mafam asida ngairim libasisu handleman aduna halakba aduboni adubo madu ngairam dana changlakle somdana handleman adu mahaki cycle adu thauraduna lakpada waiting set adudagi makhoi ahum changkibadu urei madu ubada cycle adu chap lepi mahakna khali nupi ama yauribasi Anjali soidana oigani haina masi khaluba mikupta handleman asi sidubu makai pakhatkre hayeng mahak mayum thadoktuna athapa makhoigi mari mata amagi yumda leirurage habisi chap yumna khalai asumna ngai hak makhoi ahum changkibadu yengi aduga kona cycle adu tapna thudori khare khajik lan thorakpada mahak khajik tangdi wakhal ingi adubo mahaki mamangda mi ama amuk makhongna chatpadu uri matam aduda cycle gi mandila adu khingladuna handokna bhonei adubo nahan gi kaisu tawdaba mandila adu ngasidi khingba yadre maduna yamalaktrabada machinna oina lauri kitalaksage handokpiuwa madu hek hairubada mi adu fat lepki madu the handleman asisu kiraduna hengaga thawatke khanba ngamdre mahaksu cycle adu khami aduga tuminna yengi handaksu handokpiu hairasir khali adubo madu haibasu ngamdre kiman bana tunglomdagi lakpa gari amagi maingalna lepriba mi adu mayek sengna urakle adubo tungdagi ubanina masakti khangde setliba pijol loinamak manjunare adubo gari adu mafam adu lanthokduna chatkraba matungdadi hanagi matogum musin mona leptun lei asumna hoi mai haidana lengdana tumina leptun leikiba asida kiraktuna mahak tumina makhol thokandana makhongna tapna sangsili khara hek sangsin bahobaga amukso hek lebliba mi adu masahari matamduda kiraduna amuk chap lepi amuk ngahak leplaga khara amuk sangsin ge tawbada musin mona leplamba adu kunthakpa matam asidadi hena kiraktuna lambi nakanda sangsinduna napi marak adudagi lumduna yengi kuntharakliba masa adu laimai hek yaukhibada longna hipkhibadagi makhut makhong animak tawduna longna theglai madu ubade handleman mihun chap lepkhibagum tawre asum thektoraktuna handakti mamai adu mangon onsilakle matam adudadi tunglomda gari amamuk laktuna maingal aduda mayek sengna ure madudi mi adu atai kana sunate Anjaligi mamit amadi maya amata yaudaba sakpham adugi marakta machoi taraba samlang aduna hiena amukka akiba sakpham ohle adubo ka thorakliba maya adu launa ka thoraktuna Anjali handleman asibu ubagi mongda kanna lausilakpada handleman kibana thak nikle doyana tungda lakliba gari aduna mafam adu lanthokuna chatkiba matam adudadi ngasaidagi tawriba adu kari suleirumdre
ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯎꯈꯤꯗꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯦ ꯃꯗꯨꯗꯤ ꯇꯧꯔꯤꯕ ꯀꯌꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯍꯟꯗꯨꯅ ꯀꯤꯍꯟꯕꯅꯤ ꯍꯥꯏꯅ꯫ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯁ꯭ꯇꯦꯟ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯊꯧꯅꯕ ꯁꯦꯝ ꯁꯥꯔꯛꯏ꯫ ꯁꯥꯏꯀꯜ ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯈꯔ ꯊꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯡꯒꯤ ꯀꯦꯔꯤꯌꯔ ꯑꯗꯨ ꯈꯥꯡꯂꯨꯝ ꯂꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃꯅ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯥꯏꯀꯜ ꯑꯗꯨ ꯇꯨꯁꯤꯜꯂꯦ꯫ ꯍꯣꯕꯦ ꯍꯣꯕꯦ ꯊꯧꯔꯛꯄ ꯑꯣꯏꯕꯅ ꯇꯨꯁꯤꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯨꯠ ꯑꯅꯝꯕꯅ ꯁꯣꯛꯂꯦ꯫ ꯁꯣꯛꯄꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯁꯥꯏꯀꯜ ꯑꯗꯨ ꯑꯃꯨꯛ ꯍꯨꯒꯠꯇꯨꯅ ꯊꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯑꯗꯨꯗꯤ ꯊꯧꯕ ꯌꯥꯗ꯭ꯔꯦ꯫ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯍꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯡꯅ ꯑꯣꯏꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯃꯨꯛꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯈꯥꯝꯂꯕꯁꯨ ꯀꯅꯥꯃꯠꯇꯅ ꯒꯥꯔꯤꯗꯤ ꯈꯥꯝꯂꯝꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯍꯥꯛ ꯆꯠꯇꯨꯅ ꯂꯥꯛꯄꯅ ꯃꯔꯩꯀꯥꯏ ꯑꯗꯨ ꯌꯧꯔꯦ꯫ ꯃꯔꯩꯀꯥꯏ ꯌꯧꯔꯕ ꯑꯗꯨꯗꯒꯤꯗꯤ ꯈꯔꯗꯤ ꯁꯥꯐꯔꯦ ꯈꯜꯂꯤ꯫ ꯆꯦꯜꯂꯝꯕ ꯑꯗꯨꯁꯨ ꯋꯥꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ꯫ ꯂꯝꯕꯤ ꯃꯄꯥꯟꯗ ꯊꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯊꯤꯖꯅ ꯉꯥꯟꯕꯅ ꯍꯧꯖꯤꯛ ꯃꯍꯥꯛ ꯋꯥꯈꯜ ꯈꯤꯇꯪꯗꯤ ꯅꯦꯅꯥ ꯇꯥꯔꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯨꯁꯤꯟꯈꯤꯕꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯁꯤꯒꯤ ꯑꯅꯥꯕ ꯑꯗꯨ ꯐꯥꯎꯔꯛꯂꯦ꯫ ꯐꯨꯔꯤꯠ ꯇꯥꯈꯠꯇꯨꯅ ꯌꯦꯡꯕꯗ ꯈꯔꯁꯨ ꯁꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯄꯪꯊꯦꯡ ꯊꯦꯡꯕꯃꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯁꯨ ꯏꯆꯠ ꯆꯠꯅꯕ ꯎꯗꯦ꯫ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯌꯥꯝꯅ ꯈꯣꯡꯒꯟꯕ ꯑꯃ ꯂꯩꯕꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯄꯪꯈꯣꯡꯗ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯗ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯈꯣꯡꯖꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯂꯕꯁꯨ ꯍꯨꯏ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕꯅ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯍꯨꯏꯅ ꯃꯇꯣꯏꯅ ꯈꯣꯡꯖꯤꯜꯂꯛꯂꯕꯗꯤ ꯇꯧꯐꯝ ꯍꯦꯛ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯃꯗꯨ ꯍꯦꯛ ꯇꯧꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯍꯨꯏ ꯑꯁꯤꯅ ꯈꯣꯡꯂꯤꯕꯁꯤꯁꯨ ꯃꯍꯥꯛꯇꯤ ꯃꯔꯝ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯍꯨꯏ ꯑꯁꯤꯒꯤ ꯃꯃꯤꯠꯇꯗꯤ ꯀꯔꯤ ꯃꯌꯥꯝ ꯎꯔꯤ꯫ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯥꯝꯕꯣꯝꯗ ꯃꯨꯁꯤꯟ ꯃꯨꯕ ꯄꯥꯝꯕꯣꯝ ꯑꯃꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯜꯗ ꯁꯝꯂꯥꯡ ꯃꯔꯨꯝꯗꯒꯤ ꯃꯃꯤꯠ ꯑꯃꯈꯛꯅ ꯌꯦꯡꯂꯛꯂꯤꯕ ꯑꯗꯨ ꯍꯨꯏ ꯑꯁꯤꯅꯗꯤ ꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯨꯏ ꯑꯗꯨ ꯅꯝꯗꯅ ꯇꯥꯟꯊꯣꯛꯂꯝꯂꯒ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤ ꯌꯨꯝꯂꯣꯝꯗ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯁꯤꯊꯔꯛꯂꯦ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯉꯁꯥꯏ ꯇꯨꯁꯤꯟꯈꯤꯕꯗꯨꯗ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯤꯊꯔꯛꯄꯗ ꯅꯠꯇꯅ ꯂꯨꯝꯁꯤꯜꯂꯛꯄ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯑꯀꯤꯕ ꯑꯃꯗꯨꯝ ꯄꯣꯛꯂꯛꯂꯦ꯫ ꯃꯈꯨꯠ ꯑꯣꯏ ꯑꯗꯨꯅ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯑꯃꯨꯕ ꯈꯨꯠꯁꯥ ꯑꯃꯅ ꯄꯥꯝꯕꯣꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯇꯣꯛꯏ꯫ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯈꯨꯠꯁꯥ ꯑꯗꯨꯅ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯊꯥꯖ ꯑꯅꯧꯕ ꯌꯨꯝ ꯑꯁꯤꯗ ꯈꯔꯗꯤ ꯍꯪꯒꯣꯏꯔꯞ ꯇꯧꯏ꯫ ꯏꯃꯨꯡ ꯑꯁꯤꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯖꯕꯅꯤ꯫ ꯈꯔꯗꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅꯃꯛ ꯁꯣꯟꯕꯗꯤ ꯁꯣꯟꯗ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯃꯆꯥ ꯑꯃ ꯐꯪꯖꯕꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯖꯈ꯭ꯔꯦ꯫ ꯊꯥꯖꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯂꯒꯦ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ꯫ ꯃꯗꯨꯃꯛꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯐꯖꯅ ꯈꯪꯗ꯭ꯔꯤꯕ ꯑꯁꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯊꯝꯂꯤꯕꯅꯤ꯫ ꯊꯥꯖ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯏ꯫ ꯍꯟꯗꯛꯇꯤ ꯂꯣꯌꯥ ꯀꯣꯜ ꯈꯔ ꯄꯥꯏꯔꯛꯏ꯫ ꯍꯜꯂꯣ ꯗꯥ ꯂꯣꯌꯥ꯫ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯥꯔꯕꯣ? ꯂꯣꯌꯥꯅ ꯆꯥꯔꯦ꯫ ꯕꯕꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ? ꯂꯣꯌꯥ ꯃꯄꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯊꯥꯖ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯣ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ? ꯊꯥꯖꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤ ꯂꯣꯌꯥꯗꯤ ꯋꯥꯈꯜ ꯑꯃꯔꯣꯝꯗ ꯄꯣꯔꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯌꯥ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯏ꯫ ꯊꯥꯖ ꯅꯪ ꯑꯃꯨꯛꯇꯗꯤ ꯇꯥꯈꯤꯅꯣ꯫ ꯕꯕꯥꯁꯨ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯁꯦ ꯃꯦꯟꯃꯥꯟ ꯑꯃ ꯇꯥꯗ꯭ꯔꯤ ꯅꯪꯕꯨ꯫ ꯂꯣꯌꯥ ꯋꯥꯈꯜ ꯑꯃꯗ ꯄꯨꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯊꯥꯖꯅ ꯋꯥ ꯑꯁꯣꯏꯕ ꯑꯗꯨ ꯁꯦꯝꯗꯣꯔꯛꯏ꯫ ꯗꯥ ꯂꯣꯌꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯅꯠꯇꯦ, ꯑꯟꯖꯂꯤꯒꯤ ꯋꯥꯅꯤ꯫ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯦ ꯑꯩꯁꯨ ꯍꯟꯗꯛ ꯀꯩꯗꯧꯗꯣꯏꯅꯣ? ꯌꯨꯝꯗꯣ ꯑꯃꯨꯛꯀ ꯆꯪꯂꯒ ꯀꯔꯤ ꯂꯩꯒꯦ ꯌꯦꯡꯂꯨꯁꯤꯔ ꯈꯜꯂꯤ꯫ ꯊꯥꯖꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯕꯗꯗꯤ ꯃꯤ ꯂꯩꯔꯝꯂꯒ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯗꯅ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯗꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯔꯤꯁꯦ꯫ ꯊꯥꯖꯅ ꯏꯕꯥꯅꯤ ꯌꯦꯡꯂꯨꯁꯤꯔꯥ? ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯌꯥꯔꯣꯏ, ꯑꯩ ꯏꯇꯣꯝꯗ ꯆꯪꯕ ꯐꯥꯎꯕ ꯃꯤ ꯎꯍꯟꯗꯅ ꯆꯪꯂꯤꯕꯅꯤ꯫ ꯊꯥꯖꯅ ꯑꯗꯣ ꯒꯥꯔꯤꯗꯨꯅ ꯀꯃꯥꯏꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯊꯥꯔꯝꯂꯤꯖꯥꯠꯅꯣ? ꯂꯣꯌꯥꯅ ꯈꯪꯗꯦ, ꯃꯗꯨꯒꯤꯁꯨ ꯃꯔꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯊꯥꯖꯅ
ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦꯅ ꯂꯣꯌꯥꯅ ꯍꯥꯏ ꯀꯔꯤꯅꯣ ꯍꯥꯏꯔꯛꯑꯣ ꯊꯥꯖꯅ ꯍꯥꯏ ꯅꯪꯅ ꯈꯪꯅꯤꯡꯉꯦꯅ ꯇꯧꯔꯤꯁꯦ ꯇꯣꯛꯑꯣꯕ ꯍꯌꯦꯡ ꯐꯠꯇꯅꯨꯡꯗ ꯊꯣꯛꯑꯒ ꯋꯥꯍꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯂꯣꯌꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯂꯩꯔꯛꯄꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯑꯐ ꯐꯠꯇ ꯑꯩ ꯀꯔꯤꯝꯇ ꯊꯤꯗꯦ ꯑꯗꯨꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯩꯉꯣꯟꯗ ꯃꯥꯡꯖꯗꯧꯕ ꯂꯥꯛꯑꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯀꯥꯟꯅꯗꯕ ꯋꯥꯐꯝ ꯉꯥꯛꯇꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯦ ꯊꯥꯖ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯒꯤ ꯁꯣꯏꯍꯟꯅꯤꯡꯗꯗꯅ ꯍꯥꯏꯔꯨꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯁꯤꯁꯨ ꯑꯆꯨꯝꯕ ꯈꯔꯗꯤ ꯌꯥꯎꯕꯅꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯃꯨꯇꯣꯝꯕꯤ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯏ ꯑꯗꯨꯒ ꯄꯥꯎ ꯈꯔ ꯇꯝꯂꯛꯏ ꯑꯃꯨꯇꯣꯝꯕꯤꯅ ꯑꯁꯣꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯅꯍꯥ ꯑꯃ ꯑꯍꯤꯡꯗ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯅꯦ ꯅꯨꯄꯥꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯂꯦꯡꯒꯥꯕꯨ ꯑꯣꯏꯒꯅꯤ ꯃꯤꯅ ꯍꯥꯏꯅꯔꯛꯄꯗ ꯑꯍꯤꯡꯗ ꯌꯥꯝ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯝꯃꯒ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯌꯨꯛ ꯉꯟꯅ ꯋꯥꯀꯤꯡ ꯆꯠꯄ ꯃꯤꯅ ꯎꯔꯛꯄꯅꯤ ꯍꯥꯏꯅꯩꯅꯦ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯝꯃꯦꯅꯕꯨ ꯀꯩꯊꯦꯜꯗ ꯋꯥ ꯋꯥ ꯂꯥꯍꯧꯏꯅꯦ ꯕꯁ ꯍꯦꯟꯗꯜꯃꯦꯟ ꯌꯥꯎꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝꯁꯨ ꯍꯥꯏꯔꯤ ꯃꯗꯨ ꯍꯦꯛ ꯄꯜꯂꯛꯄꯗ ꯂꯣꯌꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯏ ꯑꯗꯨꯒ ꯍꯪꯏ ꯏꯃꯥ ꯀꯃꯥꯏ ꯁꯤꯔꯝꯃꯤꯅꯦꯒꯦ ꯑꯃꯨꯇꯣꯝꯕꯤꯅ ꯈꯪꯗꯦꯗ ꯏꯕꯨꯡꯉꯣ ꯃꯈꯨꯠ ꯃꯁꯥ ꯀꯥꯏꯗꯣ ꯄꯨꯡꯇꯠ ꯇꯠꯂꯤ ꯍꯥꯏ ꯃꯁꯥ ꯃꯎ ꯀꯥꯗꯣ ꯈꯥꯝꯗꯦꯛꯄꯩ ꯃꯔꯝ ꯌꯥꯝꯅ ꯇꯥꯔꯝ ꯃꯥꯜꯂꯦ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯄꯨꯕ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯂꯥꯞꯅ ꯇꯥꯔꯝꯃꯦꯌꯦ ꯑꯩꯅꯗꯤ ꯁꯨꯝ ꯇꯥꯔꯛꯄꯩ ꯋꯥꯅꯤꯗ ꯑꯆꯨꯝ ꯑꯔꯥꯟꯒ ꯈꯪꯄꯣꯟꯇꯦꯗ ꯃꯃꯥꯅ ꯇꯝꯂꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯑꯗꯨꯝ ꯈꯪꯂꯦ ꯁꯤꯔꯝꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯂꯣꯌꯥꯗꯤ ꯑꯃꯨꯛꯁꯨ ꯈꯣꯡꯊꯥꯡ ꯑꯃ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯈꯜꯂꯛꯏ ꯈꯔ ꯈꯪꯕ ꯍꯧꯔꯛꯇꯨꯅ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯗ ꯍꯪꯒꯦ ꯈꯜꯂꯝꯕ ꯑꯁꯤ ꯍꯦꯟꯗꯜꯃꯦꯟ ꯑꯁꯤꯁꯨ ꯁꯤꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯎꯄꯥꯏꯁꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯗꯨꯅ ꯈꯪꯗꯣꯛꯄ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯀꯔꯝꯅꯗꯤ ꯍꯦꯛꯇ ꯍꯪꯖꯤꯜꯂꯨꯒꯅꯤ ꯉꯁꯤꯁꯨ ꯂꯣꯌꯥ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔꯒ ꯑꯃꯨꯛ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯆꯪꯉꯛꯄ ꯃꯇꯝꯗꯒꯤ ꯀꯝꯗꯧꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯒꯅꯤ ꯑꯁꯨꯝ ꯈꯜꯂꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥꯜꯀꯤꯡ ꯆꯠꯄ ꯁꯥꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯁꯤ ꯃꯌꯥꯝꯁꯨ ꯆꯥꯛ ꯇꯣꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯁꯨ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯅꯝꯕꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛꯁꯨ ꯃꯊꯥ ꯁꯥꯔꯨꯔꯦ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯃꯤ ꯎꯔꯕꯗꯤ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯜꯂꯤ ꯃꯌꯥꯝꯅ ꯂꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯥꯔꯣꯟꯗ ꯆꯤꯠ ꯂꯤꯁꯜꯂꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯤ ꯑꯇꯩꯅ ꯎꯗꯅꯕꯅꯤ ꯃꯈꯣꯜ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯟꯊꯔꯞ ꯇꯧꯅ ꯃꯈꯣꯡ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯆꯪꯂꯛꯏ ꯑꯁꯨꯝꯅ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯆꯪꯂꯛꯄ ꯑꯗꯨ ꯃꯥꯡꯒꯣꯜ ꯍꯦꯛ ꯀꯥꯈꯠꯄꯒ ꯐꯛꯂꯥꯡ ꯘꯔꯤ ꯂꯩꯕ ꯑꯗꯨꯗꯒꯤ ꯈꯣꯡꯂꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯇꯟꯖꯥ ꯂꯧꯍꯧꯔꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯣ ꯑꯗꯨ ꯇꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯦ ꯑꯍꯥꯟꯕꯗ ꯃꯍꯥꯛ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯟꯗꯨꯅ ꯃꯝꯂꯤ ꯇꯧꯍꯜꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯍꯥꯞꯄ ꯎꯄꯨ ꯑꯗꯨ ꯎꯔꯦ ꯃꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯐꯤ ꯃꯔꯛꯁꯤꯡ ꯑꯗꯨꯗ ꯃꯆꯤ ꯄꯩꯁꯥ ꯊꯝꯂꯝꯕꯗꯨꯁꯨ ꯊꯦꯡꯅꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯠꯇꯨꯅ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠ ꯈꯛꯇ ꯄꯥꯟꯕ ꯃꯤ ꯑꯃ ꯇꯞꯅ ꯆꯠꯄ ꯍꯧꯔꯛꯏ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯄꯅ ꯂꯣꯌꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯣꯌꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯐꯦꯠ ꯂꯦꯡꯕꯗ ꯃꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯨꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯁꯨꯝ ꯐꯤꯔꯣꯜꯁꯤꯡꯗꯨ ꯑꯣꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯐꯣꯇꯣ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯣꯌꯥ ꯑꯉꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯐꯣꯇꯣ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯇꯨꯞ ꯑꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯊꯣꯡꯒꯦ ꯇꯧꯔꯛꯏ ꯂꯣꯌꯥꯁꯨ ꯃꯇꯨꯡꯗ ꯀꯅꯥꯅꯣꯃ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯑꯃꯨꯕ ꯃꯤ ꯑꯃꯈꯛꯅ ꯃꯈꯨꯠ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯊꯣꯝꯂꯛꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯗꯨꯅ ꯍꯥꯏꯊꯔꯛꯂꯤꯕ ꯎꯇꯨꯞ ꯑꯗꯨ ꯊꯩꯗꯣꯛꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕꯗꯤ ꯅꯠꯇꯕꯅꯤꯅ ꯂꯦꯡꯖꯨꯝꯗ ꯎꯇꯨꯞ ꯑꯗꯨꯅ ꯄꯥꯟꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯂꯣꯌꯥ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯃꯤ ꯑꯗꯨꯗꯤ ꯑꯁꯨꯝ ꯎꯇꯨꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛ ꯍꯥꯏꯊꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯨ ꯂꯣꯌꯥꯅ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯏꯟꯊꯣꯛꯏ
Matam aduda nupa adusu tusili. Adubo loyadi mahaki makut adu pairubada hena chingnaba phawrkle. Miga changnadaba imung asida makhoi anina phunariba asi koilau lauduna makhol thokanduna mingonde mateng nigadawbasu yadaba matang oibana yariba makhai lau khongbadi tawdre. Amukasu nupa aduna hawgalaklaga utuptuna thomlake tawbada loyana khonglei thuna mathapak aduda kawbu matamda nupa adu leimai taduna leikre. Sor thingatpagi lok khurakpa matamda loya sensindru nupa adugi maikhum adu hangtoi. Matam aduda nupa adu machindagi I khajik orami. Amasung nupa adu atei kanasu oiramdre. Mahaki mapa mahakpu hek poksaba Syam oiramki. Loyana. Baba, nangdi kamdong mafamsida. Mahaki mapa tapna Loyana hugatpi. Aduga sor yamna wana honduna Syamna asumna kumlai. Ibungo, aise nangonda yam laladra. Aina tauriba thabakse. Isi sina mayumda phamungda anaba ama oina lehoba mapa asina asumna phimu setuna mahaki matung inaraktuna mahakpo hatnanaba tawrakpa asida loya haujisu kyan tadri. Thajaba ngamdri. Maduda loyana amukasu hangai. Babana tawrisi kaino. Ai haujisu thajadri. Aibo amukta gyan talo. Matam aduda mapa aduna mahakpu chinkatlu haiduna loyana chinkatlai. Aduga sofada phamalaba matungda yamna asa kaibagi mawongda hairei. Napa aise mapok khudingda mi oina pokadaba mandre. Poklabasu pap kayana sienduna poklakpa mi soidana oiragani. Loya mapagi wari adu munna tari. Mayadagi isu khara oraduna Syam wari makha tari. Nangna yum asida karigidamakta changlibano haibasigi wakhalda ai tawfam khangkide. Maru oina aigi isa nangonda aina tamthokpada yamna ikaiba wafamni. Haibadi baba imung sida nupi nangina ndomsa oiribase matam ama aigi mari leinarami. Wafam asi tabada loya thoina ngakpadi oidre. Maramdi hana mamangda masigi matangda khara takibasu leirabanina. Syam amukasu nokphet tawna makha tari. Mahakpo aiga mari leinarami haiduna laikai mayamna chibon ngangnabase aisu tai. Yamna nungaite. Adubu migi machindi aina menba ngamlude. Masigi mathakta kaisu thoina khangjadaba namasu matang asida khangraklabadi aikhoigi imung kangkhong chairani khangladuna matang asida aina nangonda asengba asi khangandanaba hotnabani. Adubu ngasidi pai leitre. Matang asida loya wa haifet thaidorai. Aduga hanglakba wahangda Syam ngaihakti kumpam khangde. Wahang adudi. Oh, adugira babana hek poksubana sa aibu hatnanaba honaramibase. Syam handakti mamittagi mapi phawba sintarai. Aduga kapna khumlai. Ai ngawre ibungo. Napa ise pungaw ngawre. Aranba ama kupsinaba hotnabada aranba kaya tawre. Madugi manungda nangbusu ama oile. Aina haksang ngamdraduna laiba adusu tasengnamak ngamdabadi nate. Aina asumna aibu chingnaduna laiba aduda tawfam khangdraduna anaba ama oina laisinakibani. Loyana aduga babana kamdongna sosi pairamliba. Imung sigi mina kataida leikraba. Handakti loyana hanglakba wahang asi Syam kumpham khangdre. Adubo lotpa amata yararoi khalladuna tapna khumlai. Imung sigi mi asi mafamsi thadokduna arapa mafamda chatkre. Maga aiga mari leinarubu kawbana mayamna chibon ngangnarakba asida khangduna leiba ngamdraduna mafamsi thadokduna chatkhribani. Yumgi so asisu aingonda sinarambani. Asumna mapa asina harakpa matamdadi loya kaya thajade. Mapana haiba wa khara asi aronba khara yaure haibasi khangle. Matam asimaktadasu phaglangda tietuna thamliba gari taraktuna kairi. Makhoi anima chap lepnaduna akaiba gari aduda yengli. Gari adugi manungda yauriba kata ohumak adu mapanda chung thoraktuna Syamgi mapa maktada thinduna tari. Madu ubada Syamdi khangle. Mahakna nganglibasi aranba yaure haiduna singamdana sikhriba thwaina mangonda tawrakpani haibasi. Adubo madu loyanadi khangba nate.
Amukasu loya wa makha taraki. Baba, aingond seng haibiu. Imung asida leiramliba potchei sing asi mafam chana chana masi amata lengdan leire. Maduna aingonda karigumba kharadi chingna le. Syamna. Ai madugi matangdadi karisu khangde. Syam handakti sor khuhon ama tawbaga loinana asumna hairakba asida namfuda hanglabasu pak hairaklaroi khanbadagi loya wakhal ama lai. Loyana. Adudi baba matau karamna idomsa asiga mari leinarakpano. Aingonda marik chumna amukta libiu. Syam handakti mabukning adu nautharakle. Haukiba thogdok kaya sing adu tapna asum ningsinglai. Matam adu mahakna gari kanna thoringai matamni. Mahakna gari thoribasisu anambana passenger vehicle oina chenbamak nate. Matamgi reserve maru oina lalonbasingi oina chatpani. Maduna maram oraga Sarojasu thengnanaba lambi ama oike. Mahakna chaliba matam asi anambana ahing nongyai hek matung adwaidani. Asumna Imphal da chatlaba matung mahakna hek pothafam hotel amakhak lei. Hotel adu Saroja gi hotel ni. Saroja yengbada mina yamna pamnaba sawan oi. Saksu magul laina phajai. Tawbatabu chahidi khara nahani. Mangonda laibak thirba haibabu mahaki nupa adu anamba matamda yu thai. Baduna maram oraga mahak nungaina leibadi phangde. Mahaki hotel asida nungalakpadagi numit tabu fawba changlaktabu nupa kanabu leiramgani. Madugi manungda Syamsu ama oiribani. Warisigi mathangi part ngaiminasi.